Society ama Leibak ama Haibasi Meepum Khudingna Magi Magi Angamba contribution Pinaraga Mapung FAGADABANI HAINA ngasi THOUBAL District SDO IAS ARBIND HANGLEM na FONGDOKHRE wafam ngasi Hairok Part 3 Taurangbam Leikai da Leiba Z4 School Hairok ki ahumlak suba annual day thoramda Chief Guest ki warolda FONGDOKHIBANI thoramadda school asigi principal Laishram Romila Devi BSF Camp Wangzing ki assistant commandant Haurungbam Chingthang Khomba District Horticulture Officer Khaidem Malem Nganbana Thoiba Mithunglen Oiki Thoramaduga Mari Lenina Arvin Hanglem na Makhatara Duna Fongdokibada Meepum Khudingmakna IAS Oigani Police Oigani Haibalaiti Haki Career gi Matangda Hiramduga Mari Lenaba Oja Singh Tanadaba Yadabani Pungning Wakal Warakanda Ngahaktang Oirabasu Pothaba Oina Isai Sakpa Lila Yengba Haibasisu Miyoi Khudingda Maruoi Asida Sunnatana School Singda co-curricular activities kaya tamba tangai fade ngasi G4 School da co-curricular activities kaya mapungfana tambiramba simok yamna thagatningai ni haki Thoramaduga Mari Lenina School asigi haukiba chahida makok mathang taraba kaya dasu manamathum piki ngasigi Thoramaduda tongan ba sinfamda leiba maruoi ba miyoi kaya su athoiba mithunglen oina sarugyaki